MLA Tarana Tha Sigi Kungamapan the Pang Famgadoriba Assembly ki Mifam Yawi. Sigi Kungamapan the Pangthokadoriba Manipur Legislative Assembly ki Mifam Masi Rule ki Wama the Pangthokadaba Mifam Ama Oiragani Haina K Mega Chandrana High Grade. Posco case to Chenaba Mioyama Masagi Mayum the gift father na Puthokraba Matung no main a captain a holiday. Kumbidagi Kagembam Sanjoy Singh Elias Atoy Elias Pambay RPF na Sibagi Cherak Tivani Haidaki. Manipur Legislative Assembly ki Business Advisory Committee amadi Public Account Committee ki Mifam Pangthok. Dengina maram oidana miyoy amalay kanaba ngamdana lay khidre miyoy chani gataraga mangana laichet asigi anaba mayoy hai. Torbung Bangla ge Maitai Khol Singh da Laihoba Yung Singh dagi Jinga Fakpa Lakpa Puki Singh Mafamadu Ngak Singh Security Force ke Kambuna Fanaba Tanaba dagi Maikai Salai Khangdana Chen Krei Hari. Manipur Human Rights Commission MHRC ki chairperson Luchingba Timna Imphal East ki Sajua Jail ki detention center da Ladiba Myanmarese inmates singi fibam hakthengna yingsin krei. Aikhoy amata oina punsinduna santi leina hanagum himminasi haiba waklon thamduna ngasi numidang thanglage kongnongchuk thongda leiba mairakatuna thongni krei. Amadi Commando Amadi Assam Rifles ki apunba kangbuna chathakiba operation da nongmai nipan maru kuntraga nipan amadi bom taraga nithoi fagat pangamkhri. Mayamba Krumzari, MAMI TV ki Prime Time News meeting tabiriba pumna makpu DOMI YUMNAM taram na ukchari hozipau sandok na pizari. Tha sigi Kungamapan da famgadoriba no makhaki oigadaba taraga nithoi suba Manipur Legislative Assembly ki Mari suba Assembly Session da Kukizo Mar Singhi MLA taramak saruk yaroi dori. Hauzik Ladiba and Birena Luching Liba Lengak Asida Kukizo Margi MLA taragi manung letpau haukip amadi nemcha kipgendi Cabinet Minister oidibani. Kukizo Margi MLA Tarana Assembly ki Mifam Yauroi Dauriba Asigi Matangda Indigenous Travel Leaders Forum ITLF leader Ginza Valjaungna Fondokibagi Matung Inadi Maitei Singna Kutling Liba Imfalda Kukizo Mar Community Sing Amadi MLA Singna Chatpa Matamda Kudong Thiningai Oiba Maram Nani Hari. Adom oinamak separate administration tanliba Kuki Zomi Margi MLA Taranadi Irang Hokiba May Ahumdagi Chief Minister and Biren Gamari Tana Kre Haina Fongdokpa Laikibaga Loinana Minister Nemcha Kipgendi Hosik Infalda Oiriba Law and Order Asina Maram Oiraga Assembly ki Mifam Yaubuda Kudong Charoi Maram Aduna Mahapulli PBO Haina Assembly Speaker da Chirol Pisin Kiba Laikrabani. Tha Siki Kungamari the Chief Minister and Biren Singh Kukizo Margi MLA Singa Mari Tatnaba Leire Assembly Session Asi Saru Yanaba Makoigi Apambagi Matung Ina Security Matik Chana Pigani Haina Fondok Kibani. Tha Sigi Kungamapanda Pangthokadauriba Manipur Legislative Assembly ki Mifam Asi Rule gi Wangmada Pangthokadaba Mifam Ama Oiragani. Maramaduna Mifam Asida Opposition Uiba Congress na Kari Fireb Laugadagi Haibadu Atuba Matamda Fireb Lauragani Haina MPCC ki President Oiribatan Natana Assembly ki Public Account Committee ki Chairman Su Oiriba K Mega Chandrana Haikre. Ngasi Paumi Singa Unaba Amada Mahakna Haiki
पांगथोकदौरिबा असेंबली की मिफम असिदा हाउस की मेंबर्स सिंगे राइट अमत पीद्रे लोइनना करंबा रूल की मखादा असेंबली की मिफम असि कौरिबनो हाइबदु मयेक सेंगना खंगहंद्रे असेंबली की रूल ऑफ प्रोसीजर कंडक्ट ऑफ बिजनेस के कांगलोन वांगमदा चथरे नॉर्मल सेशन अमा कौबगी पीगदबा नुमित तरागा मंगानी की मतम पीद्रे सुबनतगी नुमित निपानी खक पीरे मरम अदुना मेंबर्स सिंगना स्टार अमदी अनस्टार क्वेश्चन सिंग हंगबगी खुदोंग चाबा पीगदबा लोइनना पुखतनिंगबा वाफम अमत पुखतपा याद्रे मरम अदुना हिरम असिगी मतंगदा ऑपोजिशन की ओइना अथुबा वारेप अमल लौरगनी हाइकी रूल 4 की क्लोज 2 दा पीरिबसी 15 days clear पीगदबनी हाइबा 15 days की clear day से पीद्रे पीदबसी अतोपा प्रोविजन अमा हाइब तारे प्रोविजन सिदा short notice और emergent हाइबा short notice और emergent सिसिना तोंगानबा प्रोविजन अमनेबा तोंगानबा प्रोविजन सिदगी मसेट अमा लखोटपा अदुगा रूल 4 की क्लोज 2 दा याउरिबा मागी नॉर्मल सेशन असेंबली सिगी नॉर्मल सेशन मसी कौगदबगी मागी रूल 4 की क्लोज 2 सिगी मसेट अमा लखोटपा अदो मसेट मकाई मयाम पुंजलगांदा नॉर्मल सेशन की मवोंग सेमगा ngасꯥꯏꯒꯤ ꯃꯌꯥꯝ रूल सिंगसी फजना अखोई येंगदब खोतबददी नॉर्मल असेंबली सेशन नि हाइनदी ओदम उगदबा अदुना हुजिक लाइबसी हाइरिबा रूल 4 की समनिंग ऑफ द असेंबली सेशन जे मसी फजना काइरबा नाकलमा रोमदा ngasi MPCC की ऑफिस दा पांगथोखिबा पाउमी सिंगा उनबा अमदा CLP की लुचिंगबसु ओइरिबा ओक्रम इबोबिना हाइख्रे कांग्रेस पार्टी की माइकेदगी असेंबली की सेशन असि यामद्रबदा नुमित मंगा की ओइना पांगथोक्तुना हौजिक लमदम असिदा थोकलिबा इरांग असिगी मतांगदा कुपना खनदुना फिरेप अमल लौनबा तक्सिंदुना लाखी मदुगी तायोनबदा मिफम असि नोंगमखकी ओइना पांगथोकदौरे मसि यानिंगदे फमगदौरिबा मिफम असिसु नियम काइना कौबा मिफम अमा ओइरे हाइबा याउना वाफम कया फोंदोखि Only one day लाइव सेप्टेम्बर की तांग अनि से सिगी ममांग दा फमहौद्रगदी था लास्ट सेशन दुदगी था तरुक से सिगी मनुंग सि हेड क्रॉस द हितारदी कॉन्स्टिट्यूशनल क्राइसिस लाक्रा गवर्नमेंट से लैतबसु याय अदुना मदुगी तंगाई फदगी ममिंगी ओइना तांग कुनमापन सितखक्ता फमगा अदुसु करी लाइबक थिन लैहिदबा हाउस की ऑनरेबल मेंबर वरंबा मंत्री वरंबा लैहिदबा मयामदगी ऑफिशियली रेफरेंस तौरगा अदु जनरली हाना अखोइना थेंगनजरपा एक्सपीरियंस दा हाइबा तारेने ऑफिशियली रेफरेंस तौरतादी अतई बिजनेस से क्या पाइखत कंदिएबा अदु वर्गदी ममिंग खक्तगी ओइना फमगदरे अदु एज ए मेंबर अमा ओइना आइजो बिजनेस एडवाइजरी कमिटी की मेंबर ओइना सजेशन तौजे हौजिक मणिपुर की अखोइना हाइबजे गवर्नमेंट की अगेंस्ट हाइगे हाइबनते मणिपुर दा लैरिबा प्रजा सिंग हौजिक मणिपुर दा अमुक्ता थोकिदेबा अनप्रेसिडेंटेड इंसिडेंट से हौजिक फाउदा था अहुम फारकदोरबा सी फाउदा नोमै कानबा लेपबा हानाबा लेपतबा तौरि मौंग से मतुंग दसु थोरक्तबु ओइसनो हानसु उंता थोखिद्रि अदु मसी पुमना मक्सिंग से मसी खनन नैननबा आइना सजेशन तौजबने नुमित मंगानी ददी एटलीस्ट नुमित मंगानी ददी फमसी करिनो opposition अखोई मी यामबसु नते अखोई मी मरी मंगा दनी सिना एनी पब्लिक इशू हुजिक लैबा लोइन ऑर्डर होइबा याय असी अना यावबा याय तौरिबा मयाम सिंगसी मसी मणिपुर की प्रजा सिंगनसु खंगनिंगदबा तानिंगदबा मसी पाउमी सिंगा उनबा अदुदा CLP की मिहुत सिंह के मेघाचंद्र के रंजीत एल लोकेश्वर ओ सुरुज कुमार सुसरु याखी
Unaba aduda CLP gi members su oiriba hana Manipur Legislative Assembly gi speaker su oiramlaba TH Lokeswar na haiki chathagadawriba assembly gi mifamasi niyam gi wangmada famgadaba mifamni karamba rule gi makhada famgadaba mifamno haibadu house gi members singda khanghan fam thoi mifamasi house gi members singi hak matpada natana miyam gi haksu matpani mahak masamak speaker oiramle adubu handak famgadawriba mifamasi karamba rule gi makhada famgadawribano haibasu khangde haiki Adunabu all civil society organization puna mangna akang hai puna mangna intellectual puna mangna kasagi session je phamaga Manipur hil thoi ba tramol kanu se sigi kogi issue se masi khanaraga khudaka restoration of peace langna na ba amona hana leramba ipai pun leramba hanjana na ba khanaraga warrior lau hai ba se Karambar rule ki makha da koi lauga da gaya ba hawjedi one day ta oramina akhoi da madu rule mayam chu loina bhayla tawre adu eba tar badi constitution piri ba akhoi members ni member humpu piri ba right se kadai da sakra gaya Lamdam asida thokliba kanglup ki irang asina maram oiduna masa masagi mayumdagi thawai hingnaba lanjenarakuna tongan ba relief camp singda changsafam lauduna leiribi nupi oibi singna aikhoi amata oina pun sinduna santi leina hanagom hingminasi haiba wakhalon thamduna ngasi numidang kangla ginong chup thongda maira katuna thongnikri hiramasigi matangda mami tv gi paudam ama Hꯧzik leizariba mafam asi maitegi yamna singlaba laifam lena mani hainariba kangla gate mamangdane mafam asida miyamna mafam kayadagi lanjenarakuna laiba miyoi kyagi awa nungai amadi makoida laiba pendaba sing adu phongdoknabagi tanja ama laujage Tada ay sama ay iming sanjuri ko ay chuchang ko din ba jara jay ani padri ay sila chena pi ama oi wa na ngasi relief camp akampat ay thongzu kendra relief camp akampat lay jari na se yung balak ba na uri pi hay badi icha ama semlak pagi tunggi asa ama galoy na icha si karamba school balay tamhang gadagi adu magi makhanda makan thada gadaba matam asida Aikoina ngasi wana larita man magi asani ubro kung magi kari shura ga ichasi ko pizza ka doino hay bigi wakan nga ngasi relief camp asida aikoi anga ubi ama gumneli hay zening ba mana sarkar ga aikoi sabi ni ba yung pirami hairaga yung madu na taray na ikung ngasi thanga ga chat dore bra ahang ba yung madu na ikoi livelihood amata supida na kari thaga ipuk si thag dori ba do hay ba si zo hay zeni aduwa ngasi relief camp masida aikoi se refugee ama ne haidena tongan ba mityang ama thamba gumna su tawbiri ba sisiru kari gino relief camp da leire masida kayang kuina leidori ba aikoi se kayang kuina thamdori ba si relief camp masida gi amuk nong ne fabricated temporary house are haire sida na kayang kuina akoi leidori ba hongdo ka hongjin ga aikoi su sana bo na magumna ama da muk tham tawdo na aikoi gi punsi bu sana bo la hai ba sarkar gi mai kai da hangjaningi tongana athuba matamda aikoi gi kari karamba package sembire kari package te arrive package ti oihaning bu pamjade special package oihanbiu aikoi je khoi gi life se zero ni pura zero de ge haure ni aikoi gi hai bu karim ta lei ba na tre ifi se lei bu pani wa phim ilaga sigi bi cha do ko la che la ko na te lai khoi nasi karim ta puthok pa dang na aikoi ke ma si de lei aduga nasi yuma ma bibi de hai da koi harawam thokra harawam chu thok de masi khanda bi yuma ya dugai bathate yuma du dai koi kyam kuina lai do no ai koi yuma du lai ra ga kari chala de hindori ba kari karam ba thabak su dori ba tongan ba chal ki da ba ibung ni da ma family ma unite taw la da ba hona ba da hauzik da wa wa nya re ahan sing society problem no ina mang lai la na sin maram oi la
Sina malam wala ka ay koy awa ba hay bang wala na tuba matam na sa kana mi yang chan haningi ay koy ga awa ba su haningi ay koy ga haningi lay bang ay koy gi chu champu na chan hanin na ay koy asin ba yum da hanjan ningi koy sarkar ni piba provide to ba free food se ay koy jaw pam dare koy hana su da cha cha ba ipe bukpi na cha cha ba ichagi kari biza ka dai no kari ha to no nutrition provide to ba adu mo doi koi pam e si da le ga koi kamai ni hing doi no ha ba ja aizaning every corner of the world that what is really happening here. We are not happy. Whatever it is happening, it is very intense and it is very intimate. So we want the government to look through this, and I also want to say that this is no longer a communal war. It is war on us. It seems that communal war only exists when a gun starts firing. When gun stops firing, is it over? I want to question that, is it over yet? But not. The real war are happening inside those relief camps, many different relief camps. The real wars are fought by us. We have faced everything. We have come through everything. So the real wars are fought inside us. So I want people to know that it is not over. It is the beginning. Yes, government are planning for our shelter, but it is not only about the shelter. It is about our needs. It is about our future. Yes, there will be a roof before my head, but what about my empty stomach? What will I do? And speaking of that, I come from a very poor family. We are 3 sisters and we are raised by our single mother. She's poor, she's weak now. So how can she be able to support us? So we want that support system behind our back, who's going to have our back. And not speaking only about me, there are many families like me suffering through these all thoughts in our head. And the only thoughts as a student, the only thoughts of surviving this war have darkened my future, my career. I have many dreams before. I have planned many things for my family, but now I'm helpless. My hands are tied. I can't do anything. So the government should know this. What are we going to do? My mother, is she supposed to support us now? So I want people to know that it is not over. We are really disturbed. There are still wars fought inside us. So we need help. Please help us, help our future, help us find our path. We are really disturbed and it is all not over. Maitai Alliance for Harmony haina ko abigi ke US Bangalore Delhi pullaga relief camp da laiba abigi displaced people hai tare ko moi ki awaba se amna kano oi ba peaceful oi ba da koi su lai hai ba se moi na picnic da kani sa kani to put se hai ba se political solutions se dum leader ne am ko samara ga lo shin de ya abu relief camp da laiba ayung makai chakpa documents mangkiba adagi property mangba macha masulai tamba loina kaung chaiba si apigi kana se affected victims sing si moi se kitang kaw bagi mawang apina kitang tuba se akoi sulai hai basi palau je kun nan tan law ni se hai support of ayam kan Maitai Alliance for Harmony international solutions network kapuna sinjaba Muri punong lekay degi ay isama lukha bini adu kay haina haidoi na sumay na ako'y yung chakrabo matunda ako'y se ishagi iramdam da ishagi mapam da ako'y se chen lan generaga refugee ki type da ako'y relief camp da sarkar ki through da charaga adumaina lay adubu sigi punsi jina ako'y punsi na te ako'y na hana lay ramba more da ako'y icha isu larik tamamba ako'y bright future lay na kalamba wakalon do loina mangre no magi sumamjal e ako'y bu kayam kui na sumaina tawraga lay gadoy no ako'y bumiyeng da changbiyu aduga ako'y na hana lay zaramba asa do kahanbigan adu kay hai ni sarkar central plus na state government da aina request away ako'y se peace pame peace ti phangani peace phanga matungda ako'y je kamai ni hindoi no adugi pandam kamai na sarkar na kari mongda
tawbige plus package kari lebire angdang mayek sengna koi bo kamain hingaga akoi gi jaisu lai tam halaga kunsi chupa kunsin kari future do magi cha le cha singi future hai tare akoi lei ba relief camp da lei ba more da hal ba pame more da halaga akoi gi sida sarkarna yum sabiri haibudu more da sabiyu more da saraga hanjalaga akoi more da tum hana tawraba business oiro kari oiro akoi shagi dum tawbi adu tongni hairaga sutau tawbai mawung amadi leire si kari chap chaba ta khaibiyu aduga koi ngasi da sina sumaina tawraga akoi si haibiyu hai ni hai ki bakta sumaina space ma bibi bese yamthuna harawi adu eraga su harawi hairaga kari hain sumaina di hinga pamne akoi Manipuri da lai na mai kai ni ko na akoi dancer ba haiba do fuse haiba do akoi Isuagi mafamda nizaki baga loina masada laiba pen da singa do fongdor kuda koi unaza do fongdor ko matamda makoi wa thu matamda sarkar amadi mai laina ba mioi singna sendi dina masagi asengba laifamda chuna hanjan ba pamagi apamba do fongdor na rakni do nakal amaronda sarkar sabiri ba yum sing ase temporary housing ase da makoi laiba pamda gi apamba do fongdor rakli Hirama sida pawdam jari bi malem lema lashum ko loina camera person mangang Kangla MAMI TV News. Masakangdaba kutlai paiba singna masagi mayumdagi faduna pukhiba miyoi ama nongmaina kaptuna halamle hariba thodo asi ngase yuk anganba pung anirom taba matamda Kumbi police station ge manung chanba Kumbi khuga wang maturen mapanda thokibani laikhiraba miyoi adugi maming khagemam sanjoy chahi kuntra apokpa manglemba kawi Kumbi setupur maning laikai dagini mahaki mashada nongmai maru ani panbagi dakfam lai asi bhakchang adu thodok thokfam dagi Kumbi police ki kangbuna lokhatlaba matung rims kimiren sangda thamkre hari Thaudosi matangda manak nakpa miyoi singdagi fangba paugi matung inadi sakhangdaba singna nongmaina kaptuna hatlam laba sanjoy kumja lisingani ga taragani panda masagi chahi taraga taruk khaktang airibi nupi macha amabu ikai khumnaba manghan khibagal mari leinana police na posko case amaga mari leinana faduna jail da leiruraba misakni maha ngarang masagi mayumda tumduna leiringai sakhangdaba khulai paiba singna masagi mayumdagi faduna pukhibani hari Nakalamaromda Khagebam Sanjoy Singh Elias Athoy Elias Pambai Chahi Kunganipan Apokpa KS Manglemba Singh Kumbi Setapur Ward number 2 ngasi RPF na sibagi chairak pikhibani haina ain na thingkraba lub asigi cherol amana hairakli lub asina thadorakhiba cherol amana ing kumja lisinganiga kungani thoi ki September taragani thoi da nupi macha amabu famlan bada hakthengna na chena badagi RPF na sibagi chairak pigani haina lauthokkhibagi matung ina chairak adu pikhibani
Chirol aduna hai nongmai sisinaduna kihan khanghallaga namduna nupi macha amabu famlan lambagi khudam changdam pumna mak leiraba mioi amabu pulisna faraga wayal duna maralgi matung ina fampham thokpa chairak pibagi mahutta khunaida khudong thiraba mioina maral leitaba amagumna miyam marakta leibagi thodok asi lamdam sidadi anoba natre Iramdam asida tahai uhaidaba crime mayam ama thoklaktuna micham miyam gi punsida aki tujungba pokhalibasi loilam lengakpa India gi yaitong khomdongba khukkan panganba michang leiba singita oiba lo asina thokhanbani masina maram oiduna aikoi gi khunaida thokliba makhal kya gi crime sing mi hatpa nupi gi ikai khumnaba namja namtheknaba mayai kaba potlam drug trafficking da chenaba mara leiraba criminal kaya charak fangdana nanthokli amasung maral leitaba gumna bel da thoktuna leiri aduna ngasidi aikhoigi imang maktada yamlaba mayai kaba potlamga drug loinana faraba mioi kya phongpham thokpa cherak phangdana leiri lona yadaba mayai kaba potlam yonbagi drug trafficking while chathaduna cherak phangbagi mahuta maral leitaba mi amagum thadorak libanina thawong asida chenaba mioi singna aki akhang leitana mayai kaba potlam yonbagi lamda khuchau tharakpana ngasidi khunai asida mayai kaba potlamda laichuraba mioi kya lehenduna mating leitaba khunai ama oheli loinena mayai kaba potlam yonbadagi fanglakpa selna senjau paiba ohelaba drug mafia singna senjau thadaduna leibaki politics te yausin latuna power politics tawrakpadagi ngasidi iramdam sidasu aruba wathok leirakli basini asigumba mathong huktaba India gi law na criminal singbu kankhatuna thambana khunaida karigumba amagi wathok tholakpa matamda mob lynching thoklaknaba maram oheli hairakli Manipur miyam gi apambagi matung ina tha sigi kungamapan da famgadawriba taraganithoi suba Manipur Legislative Assembly gi marirak suba nongju mifam gi damak Manipur Legislative Assembly gi Business Advisory Committee mifam ngasi ayuk pung taragamathoi taba matamda pangthokre mifam aduna assembly gi session nongmakhaki oina pangthoknaba lepnakre hari Manipur Legislative Assembly gi Business Advisory Committee asi Speaker T.S. Setyabrata Chairman oibaga loinena Chief Minister N. Biren, Minister Awangbo Nyumai, T.S. Vasanta Kumar, MLA Okram Ibobi, Abdul Nazir Amadi, and Kai Shina member Oiribani. Tana timber break amatang lominasi. Laom ta! Sis am to hudre! Ngay Makataba Pau Pizari. Manipur Human Rights Commission MHRC gi chairperson Utpalendo Bikas Sahana Luchingba Tim Amana ngasi Imphal East ki Sajua Jail gi detention center da leiriba Myanmarese inmates singi fibam ngasi hakthengna yengsinkre detention center da leiriba Myanmar National Chamaga supna manga gi manungda nupi kungamari amadi angang taruk children leiramba thengnaki madugi
नुंगदा मिरोन बिनुपी अनीसु यावरमखी कमीशन की चेयरपर्सन उत्पलेंदु विकास सहाना इनमेट सिंह अदुगा उनदुना वरी सनखी मदुदा इनमेट सिंह की माइकईदगी चाना थकनबा अमदी मेडिकल फैसिलिटीज सिंह मपुंग फाना फंगदी हाइबा वाफम थमलकपदगी कमीशन चेयरमैन सजीवा जेल की ऑथोरिटीज सिंहदा फूड आइटम अमदी मेडिसिनल आइटम सिंह मपुंग फाना फंगहननबा पाउताक पिकी हाइरी मेगी टांग अहुमदगी हौदुना मणिपुर थोकलिबा मैतै सिंगदा कुकी सिंगना लान होरकपा नुमितगी हौदुना हौजिक फावबदा एसपी मंगा रग सिनखिबगी मायोक्ता बिष्णुपुर अपुनबा लुफ्ना हयेंगदगी हौदुना मतम कक्तना तिदिम लंबी बंद तौगनी हाइना तौरंबदु यानबा पुरकपदगी बंद तौररोय हाइरी डिस्ट्रिक्ट एडमिनिस्ट्रेशन बिष्णुपुर अमदे लुप असिगी थौमी सिंगा ngasi फमिनदुना वाखल तामिनबा अमदे फोन की खुथांगदा चीफ सेक्रेटरी ना हंदक नौना लाक्लिबा एसपीएससी मणिपुर की हौजिक ओइरिबा इरांग असिगी तंगदु लैतादबा फिबम अमा लैत्रिबा लाक्त्रिबा फावबा एसपी ट्रांसफर तौरोय लेंगदना लैगनी हाइना थाजबा पिरकपदगी यानबा पुरक्तुना बंतोकले हाइना बिष्णुपुर अपुनबा लुप के सेक्रेटरी टी विक्रमना फोन की खुथांगदा फोंदरकले हंदक चाही लिसिंग अनिगा कुनका हुमदोगी कोसेमना लौबा हायर सेकेंडरी एजुकेशन एग्जामिनेशन अमदी नीट अमसुंग जीना चिंगबदा एग्जामिनेशन सिंगदा थौबाल ओक्रम वांग मताबदा लेबा न्यू एरा हायर सेकेंडरी स्कूल की माई पाकलखरबा पोजीशन होल्डर सिंग इंस्पायर अवार्डी सिंग अमसुंग ओजा सिंगबु ओक्तुना मनामथुम येंथोक्तुना पुकनिंग थौगटपगी थौरम अमा ngasi school asida pangthokre loinana school gi curriculum activities singi manung chanba oina thang tabu subject ama oina ngasi dagi hangdokre Thoramadada New Era Higher Secondary School ki founder chairman Ningombam Ozitna Athoiba Mithung amadi school adugi principal Thongam Kumarna Thoramapu oina saru yaki Thoramgi Athoiba Mithung Land founder chairman and Ozitna lising aniga tara taret khakta da haudokhiba school asina telaba chahi manga khaki matam asida lamdam asigi mangchil thaba school ama oiba ngamlakpada apenba phongdoki School asina hojik paubda school asigi mahairoi singna kosem nasinba higher secondary examination singda 4th 5th 12th 13th 14th 15th 17th 18th amasung 20th position sing loba ngamkre asida natana tongan ba even singi state level competition kya dasu mangzil thava school ama oiba ngamduna academic excellence ke maikai da changsin ba ngamli haina apen ba phongdokhi loinana mahairoi singna mai pak na changsin ba ngamna ba oja sing parents sing punna chatmina ba amadi mahairoi singna masa mau fana thamna ba chang naina hakchang sajel toba chaba thakpa tumba matam chana pangthokpa mathau tai haina su appeal tauki Thoramgi saruk ama oina mahairoi singna nat ki oiba jagoi isai saireng na chingba kayasu uttuna miyamgi pukning chingsinki Kangna sandokpa laina makhal ama oiriba dengue na maram oiduna lamdam asida haukhiba ningthokaba numita miyoi ama laikanaba ngamdana laikhidabaga loinena haujik miyoi chaniga tara mangana laichat asigi anaba mayoknari hairi Official oiba report amana hai haukhiba ningthokaba numita dengue na maram oiduna laikhidraba miyoi adu Thobal district ki yaripok yambemdagi sanabam bungcha kawi haujik laikanariba miyoi chaniga tara manga adugi manungda Imphal West district tagi miyoi chamaga kunga humdoi east na miyoi kuntraga nithoi Bishnupur taraga taruk Chandel da ani Tingnopal da nipan Churachandpur da mari Thobal da taraga mapan Kangpokpi da manga Kakching da mari aduga none amadi senapati da amamamni hari apunba district taraga mathoi asigi manungda tampaki lamdam oiriba Imphal West district na dengue ki case chamaga kunga humdoi leiduna case khwaidagi yamna leiba district ama oiri Laichat asi thengnanabagi pandamda State Health and Family Welfare Minister S. Ranjanna IDCF launch taukibaga loinana akoibagi mafam sing miyamna luna na thamnaba mathautaba checksing thorang sing lokhatpaga loinana miyamna khut sa toina hamdoknaba appeal taukibani Haukiba August kunga humdoi Wednesday numitki nungthilpung marig manga rom taba matamda Mangalore gi St. Aegis Hostel Bandorda leiraga St. Aegis College da class 11 science tamlibi Imphal East ki top mayai lekai irwil mapal da leibi Manipur gi maitai mitai mahairoi Zezi Yankokpam chahi taraga taruk apokpa Y Azit Kumar Singh amadi Lashram Asalata Devi bu hostel adu da leiminabi Christina Koba Kuki mahairoi amana luchingduna fubi chaibiba ngangbiduna otpi naibibagi
thodok adu thigattuna matik chaba akanba thabak lokhatnaba Manipur Commission for Protection of Child Rights MCPCR gi chairman Furailatpam Mani Babu Sharmana Karnataka State Commission for Protection of Child Rights KSCPCR gi chairperson na ngarang cherol thaduna khanghan krei hari loinana chairperson PS Mani Babu Sharmana victim ZZ Yengkokpam gi mayum chatuna imung manung gi miyoi siga unaduna awa anada saruk yamina krei hari Manipur da thokliba irang asna maram oiraga Kakching Assembly constituency gi manungda hangliba relief camp singda leiriba inmates singi senthok lambi lehenaba amadi mahairoi singda lemna mahai tamhannaba gi pandamda Kakching AC gi MLA Mayang Lambam Rameshwarna Seva Bharati ga khutsamnana sinduna inmates singda wakhal taminaba gi thoram ngasi Kakching da hangliba relief camp singda koina chatuna pangthokre Kakching SG MLA Mayang Lambam Rameshwarna Luchingduna Seva Bharati Volunteer Coordinator Retired Lieutenant General Nisikant Amadi Seva Bharati Manipur gi Pusparas Yauna Koina Chatuna Pangthokiba Ngasigi Thoram Aduda inmates singda senthok leinanaba dhub amadi candle na chingba sahanaba loinana angang singda Seva Bharati gi makhada JSS Mahishurda lemna mahai tamba fanghanabagi matangda wakhal taminakhi Kalian Ashram da Pangthokpa inmates singa wakhal taminabagi thoramda MLA Rameshwarna Mahaki warol piraduna hai relief camp ta leiriba miyoi ayambana masa masagi hanagi maramdamda mayum makai saduna leiba pami Maramasna Kakching District asigi constituency marigi MLA sing punna hozik awaba mayok nariba sugnu amadi seraugi mafam singda inmates singna amuk hanna mayum maikai lingduna leiba yaragadra haina chatuna yengsilure Serau Sugnugi Oina Ayamba Safaba Mafam Oire, Maram Asina Langak Asina Silaga, Yariba Makai Atuba Matamda inmates sing Asigi Mayum Makai Sabiduna, Makoigi Mayumda Lairuba Yanabagi Damak Langak na Honari. Inmates sing Asigi Damak Seva Varatina Sentok Lehanaba, Silak Liba Torang Amadi, Mahiroi Singbu Lem Namapalamda Mahaitam Hanaba Pirak Liba Kudung Chaba Asisu, Macha Singbu Mapalamda, Mahaitam Haningba Mama Mapa Sing na Lobiu Haiki. Manipur da aikoina ningsingba thokraba matamdagi sahitya asi ngasi fauba da saknairaba ayiba kaya leikhre adubu Manipur sahitya da larik kaya fonglaba chahi amada larik chama fonglaba su novel asi masing yamdana ani ahumdagi hena fongdaba na novel gi lamda khut thazabani haina moirangthem priyavartana fongdokhre wafam masing asi thabal gi ipom haurak ngai haina mingthonwa novel amang asi Imphal College ki Central Hall da fongbagi thoramga mari leinana fongdokhibani Mahakna Makataraduna novel asigi matangda palladuna hai novel asi yamna chamba warini masak matau fajabi layon binupi amanasu sunomduna chamjaba punsi ama hingnaba hotnabagi wari da khutthajabani haina su fongdoki loinana mahakna thabaktagi pothadringai matamda novel asi fongbagi pandamda ngasi fongliba novel asiga ngasi faubada mahakna fongkhiba novel asi ani sure Thoramada the retired Professor Ngangom Ivoton, Manipur University Humanities ki din oiribi Nahakpam Aruna, Sahitya Academy Awardee Yumlembam Ivom Cha Amadi, Manipur University ki Associate Professor Dr. Wahingbam Kumari Chanuna, Thoram asigi athoiba mitunglen sing oina saru ihaki. Lamdam asidagi tokhaiba lengak ama tanduna me ahumdagi kuki singna haurakiba kanglup ki irangda kuki singna landarakpadagi mayum makai thadoktuna lanjenarakraba torbong banglagi maitai khul singda leihoba yum singdagi jinga fakpa lakpa kuki sing mafamadu ngak senleba security force ki kambuna fanaba tanabadagi maikai salai khangdana chenkre hari Hariba thodo asi ngarang ayuk pung mapan rom taba matamda thokibani pau asina hai kuki macha taraga humdoi rom torbong banglada lakpaga loinana mi leinadraba mafam aduda leiriba yum singi mathakta kaduna jinga fakpa security ki kangbuna uba fangki
Torbong Bangla gi CI post da hangliba security mobile check post ki team aduna ahanbada cookie singna chathariba thabak adu tawdana ba lauraga khanghanki Madu fawbada cookie sing aduna nachungdana jinga sing faknaba hotnarakpadagi security ki kangbu aduna nongmai round ama ani ahangbada kapthokpaga loinana cookie macha sing adu fanaba mafam aduda changsinki Maduda cookie sing adu mafam adu thadoklaga samji khaina duna chen ki bani aduda security ki kambuna haulai copy khul yoram dai fawba cookie sing adu butanaki adum oinamak fabadi ngamkhide hari Ningsing bayabadi Torbong Bangla area da Lairiba Maitei Singi Yumda cookie sing na tatana changsin laktuna Pochai Huranba Amadi Jinga Fakpagi Tabak Chathaduna Lakibani Numit Karanigi Mamang da Su Pochai Huranba Lakiba cookie macha sing BSF na bomb kaptuna tan khai kibagi thaudok thokibaga iroinana Forest Range Officer Oiba cookie macha amasu Jinga Fakpa Lakpada CRPF ki kangbuna thingduna changlak changhan khidabagi thaudok laikhrabani Miyamna sakhangnaraba seisakpa tapta jentana hojik lamdam asida thokliba irang asiga mari leinana sakpa isai kukilen ginipan suba isai ngarang hongnabi matung inna Narasenada leiba seisakpa asigi mayumda phongkhre maikai kyadagi lakiba miyamna saru yakiba achanba thoram aduga mari leinana seisakpa tapta jentana miyamga punna gobe kuki haiba kholausu lauminakre Go back! Go back! Go back! Manipur cookie labor! Manipur cookie labor! Manipur cookie labor! Assam Rifles samadi Manipur Police ki apunba kangbu amana ngasi dolai thabi dam ki akoiba mafam singda chathakhiba operation da sakhangdaba singna lot sinduna thamlamba oigani haina thajaba nongmai maru amadi grenade sing fagatpa ngamlei hari pawasina hai operation aduda carbine ama stand gun ama grenade mari nongmai maru sing amadi lalhobaga mari leinaba che chang fagatpa ngamki fagatlaba potlam sing adu mari leinaba police station da khusina khre hari Security force na laukat lapa checks in Tharangi Seruk ama oina ngarang Imphal West, Imphal East, Kakching, Kangpokpi amadi Thobal district ki tungan mamafam singda operation chathakre. Operation aduda Imphal West amadi Imphal East tagi nongmai taruk kapayariba maru kuntraga nipan bom nipan fagat pangamlei hari. Loinana tungan mamafam chamaga kunga humdoida hangdokpa checkpost singda lo thugai ba mioi chamag lising amaga chamangaga marifu mathoi fagat pangamlei hari. Tungan badabi sing tanduna thawai mirengi women's wingi ima singna changsilakpa khuthang chara henbagi kongjang ngasiga thana numit tarukni sujinkhai ngasi tarukni suba numita tungan ba mafam ahum singzamai parking awang naurem lekai amadi naurem lekai na harol yaifalup ki sanglenda khuthang chara henbagi kongjang changsinki kongjang sing aduda saruk yakhibi ima singna dabi fangdriba fauba hanba leitana kongjang changsinki gani haiki Ideally, the women of Devi, Kurai Snam, Lakai, women spending a dancer and Bagi, Nimitarumi Suba, Misaka Pamjabani, Hawaii Million and Asiboka, Nimitarumi Suba, Surazibota, in my view, Pambasida, Siosina, Putbal, Without you, Highway Adam, Asibo, in my view, Sarai and Visita, Siosi, Amata Laga, in my view, Mamangita, the period of a day, with Hawaii Suman Noise. Aduga sirosina tawba thapok khudimantadi mama obi koina mamang thadana modi da koina chapi aduga akoi kan mi taruni sarai hel gom matam sadi sirosina ngasi bokte imagine je kalai soigi da imagine sarai hel je kai da makta no koi mama masa koi leina haibagi ngasi bok le pi tam koi thapok sono no aite aduga de de nai da assembly form phema da basira sirosina akoi na taliba dabi je sima pung phana tawanda bata ga di sidagi hemba khongjang akan ba changjal lakani siba ya bari kong changjal lakani haibete si har ai losi
Irengbam Wakatme from Vishnupur District Superintendent of Police Roni Mayengbam transfer tauba yaroi haina lengakta taksilladuna Irengbam apunba Mairapai Bilupna Sinduna Irengbam Mapan Kangjebung Community Holda Miyam Nangarang Wakatme from Chathakre Wakatme from Aduda SP Roni Mayengbam transfer tauba yaroi SP Roni Mayengbam gi transfer order kudakta kaktatlu loge ethics ngakna chatpa Roni Mayengbam ni haiba slogan sing thaba placard kya so siznabaga loinena kholau kya so lauki Khongjang loi amana phongdokibada haukiba tha ani ahum asida Bishnupurda SP ani ahum sinkhre masi lenga ki karamba thosilno masi gi aronba agenda karino SP Roni Mayengbam haujik thoklebe irang asi nemthanaba kanna khotnabada achauba thodang loriba SP ni maramasna lengakna thuba matamda SP Roni Mayengbam ge transfer order khudakta kaktatlu mahapu amuk SP oina thambiko lengakna miyam gi wa tabidragadi makhal makha khongjang chakaya changsil lagani maduda thoklakpa daita lengakna pugadabani haiki Bisempurda hauji Bisempur district ta porak SP khutingmak aidi ngakta laitana aidi khoi transfer to bridge ki maram se ai khoi gi Manipur sarkar gi karamba aronba aidi policy leibno haibasi ai khoi na haijaningi kari maram gi damakta tha ani phadriba Roni Mayengbambu kari maram gi damakta ai khoi gi transfer order asi aidi tawbiribuno magi karamba aidi nungai taba natraga magi karigumba aidi asoiba khara urakanda transfer tawbiribuno haibasi aidi khangjaningi duga tawbidana basu haijari district transfer order Bisempurda amona Chahi asigi oina handak pangthokiba NTN lawkiba NEET UG amadi Z lisinganiga kunga humdoi examination da mai paklaklaba Zoville Career Foundation Thawal Wangmataba gi Mahiroi Zanita Laren Lakpam amadi Chitreshwari Wangsambu taramna oktuna khodol tambagi thoram ama ngasi Fancier Higher Secondary School na sinduna school asigi conference hall da pangthokre Tharamadu the Fancier Higher Secondary School ki principal K Sarachandra amadi PSDC ki secretary Zotin Salamna athoiba mitung sing oiduna Zoville Career Foundation Thawalbu mai purakhiba mahiroi anibu achamba khodol sing tamduna pukning thogatki Zoville Career Foundation Thobalna NEET Z aspirant mahiroi kya leptana makhata na hotnaduna makhoigumna mai paklaba mahiroi kya kaya pothok rakhigani haina center asigi mai kaidagi thamlakle Thawal Sabal Tongba Mamang Lekai Deleba Universal Nutrition and Fitness Center UNFC na Safong Kiba Chahi Taret Mapung Farak Pagi Taret Rak Suba Mapo Kumongam Mari Lainana Ngasi Regional Institute of Medical Sciences RIMS Imphal gi Blood Transfusion Unit ka kutsam naraga lemna ikat pagi thoramamang ngasi RIMS ta pangthokre EB bagi thoram aduda saru ya bi bagi damak UNFC gi volunteers sing amadi RIMS ki Blood Transfusion Unit ki staff singbo center asigi founder Sanasam Lilapatina thagat pa phone directly Kekru Mohammedan Union Club Yaripok Kekru na Koliba Mafam Singda Nisa Yonba Amadi Chabada Akanba Mityeng Changlagani Hari Club Asigi Vice President MD Ziaw Rahman Nangasi Presta Thador Pachirol Amanahai Lamdam Asida Thokliba Tangdu Laita Daba Asida Miyoi Kharana Masagi Oijaba Kharaki Damakta Mayai Kaba Chinjak Yoliba Amadi Chari Basi Tobiganu Hiram Asida Club Asina Akanba Mityeng Changlagani Masida Thorakpa Afafataki Daita Masa Masana Pujagadabani Hainasu Cherol Asina Makhatari Pambi Singda Tariba Mahik Singh Amadi Mahik Singh Adubu Karam Nangaktokani Haiba Hiram Gamari Lainana Mission Organic Value Chain Development for Northeastern Region MOVCD NER Department of Agriculture Manipur na Krisi Vigyan Kendra Thawbal Amadi Thawbal District Laumigi Thauna Farmer Producer Co Limited Thawbal District ka Punna Kutsam Nana Sinduna Ngasi Nongmagi Oiba Plant Health Camp Ama Thawbal District ki Hairo Kendra gi Manung Chanalaiba Inguro Community Holda Pangthokre Lomi Singh na purakpa fau amadi atay mana masing singda taba lainatina gi sample sing yengduna chana ba hidak langthak singsu ahong mamamalda fanghan kiba thoram aduda Agriculture Department MOVCD NER gi Project Officer KS Nimai Chan KVK Thawbal gi SMS Agronomy and Tomba Thawbal District Lomi gi Thongna Farmer Producer Co Limited ki Chairman Kasham Tolpisak Yauna Resource Person kya Saruyaki
MOV CD NER gi project officer KS Nimai Chana Fondorakpada Lomi Singna Thazariba Potok Singasi Mahi Chana Lokchaba Ngamnana ba Pandamda camp asi chathabani Haukiba August Taragamari dagi September 3 Fawgi Manungda Asigumlaba plant health camp nifu hena pangthok naba pandam thamli Ingurauta pangthok liba asina Taraga Manga Suba camp ni Manipur Lairiba Farmer Association Company kaya asina Department asiga tana biduna camp asigi khudong chaba lobiyu Lomi Singda makoi na thazariba Pambi Sing aduga chanaba Hidak Sing Khangdoktuna Afaba Potok Sing Puthokna ba hotnabada mateng pangbiyu haina appeal tawraki May ahumdagi khanghauduna lamdam asida thokliba irang asina maram oiduna mayum thadoktuna lanjenaraklaga tongan ba mafam singda hangliba relief camp singda lairiba mioi singda Ita North East Foundation Trust ki thomi singna tongan ba makhalgi screen training lemna piduna relief camp singda lairiba inmate singbu senthok lambi lehana ba honari haina foundation asigi chairperson Sophia Rajkumarina haikre Wafam asi Kaching district ki ahanba oina semkiba Committee for Peace and Social Harmony Head Office Kaching na Sinduna Indoor Stadium Kaching da hangliba relief camp ki inmate singna Saba Dup ngasi launch tawbagi thoramda phongdokhibani Mahangna haiki relief camp sing khara khangatuna Eta Foundation screen training pinuna camp sing aduda lairiba inmate singbu senthok lambi lehenna bahotna bani haiki Ming Sophia Rajkumari, Ita Notice Foundation Trust chairperson oina lezabane. Akoina handaki Manipur crisis ida kitang akoina ngamjaba ita gi site gi ai thandana te akoi team of people hai tare ko ita myam na punjalaga pochai piba si relief ki material piba natabida kamaina moida hope macha ma piga dege haiba khanaba matunda skill training macha ko cream ball saba duk saba candle saba adegi mora saba adegi khigi yot ki polang na gi launaba size yamna apikpa scale da khina capital seat khara thada zaraga already moi haiba me yawa me relief camp khina 18 saiza relief camp taruk kumba khangat laga khina work to mina ba hai tare khoi jun tha de gi tawjarakani hujibol da chathare akoina ngasai capital seat se piraga moina pot saraga khoi itana mu pulap akoina lebiba Hakchang da ababa machi piba lau singu taubada sel yamna changdaba amadi pothok marang kaina puthokpa ngamba organic farming da aikoi mai onsinduna lomi singi senmit lon hengat na ba hotnarasi haina Green Foundation Manipur ge executive director Urikhimbam Premjit na phongdokre Ministry of Mission Organic Value Chain Development for Northeastern Region MOV CD NER Department of Agriculture Corporation and Farmer Welfare gi makhada Green Foundation Manipur amasung Khanong Chopukai Langai Organic Producer Company na sinduna Khurthul Awang Mamang Community Hall da pangthopa National Program on Organic Production and Internal Control System Management haiba hiramda nongmagi oiba lomi singi training program da phongdokhibani Premsit nahai organic farming tawbana hakchang da hu chendaba pothok puthokpa sen yamna changhandana lau uba amadi pothok marang kaina pothokpa senmit lon hengat hanba ngamgani aikoi ge lofam sing amadi hingol da chemical sisinaba lebrasi aikoi ge pothok sing Manipur amadi mapanda thadoktuna aikoi ge senmit lon hengat hanaba honasi Manipur da organic farming tawba lomi lising kuntraga tare chamnga mai pakna chathari Green Foundation ki makhada lomi lising taruk chatruk romda mating pangli organic farming tawbada chathok hanthaba leite Lomi singna sisinnagadaba har amadi macha khudingmak subsidized rate ta foundation asidagi lobi ba yagani yumda yohalakpa fawba ngamgani karigumba organic low tawbada chathok hanthare haibagi khudam changdam leirabadi foundation na singjage haiki adu oragadi khud ore pham toba kanda sathok ju hanjararoi aduga akhoi ore ki oiba product pothok pudi market yumba kandi mamani hena tangna yumba yarabina khoi phamle jamdo hengana yumba yarani adi amarom da ore phaming de phara senga toragadi ore phaming de sangiba tela heda har singje isa loi singde yabe ne adu technology nium akhoi din bahasa matam de tring leiri adu hoi maksu akhoi na pambiba tela heda de har singdo Green Foundation da akhoi yam ataba certificate akhoi nem thamar phangani adu pemba taka le da di thamar gi akhoi yum do akhoi diba tono khongsaw lei
हाइबसिंग अखोई सी अहम चंगना अखोई लेबोरेटरी दा अमर अखोई फिल्ड दा टेस्ट और मतुंग दा अखोई खंगबा मसक खंगबा अगे हा ऑर्गेनिक बायो उपुसिंग अगे हाई बायो फर्टिलाइजर बायो पेस्टिसाइड बायो पेस्टिसाइड सिंजे अखोई लेबोरेटरी सुंगा कांदा उथोबा अमि खंगबा पोट हाजारे अदुगा ट्रेनिंग अदुदा लौमी यांखैरोमना सरुक याखी थोरम अदुदा ग्रीन फाउंडेशन मणिपुर के एक्जीक्यूटिव डायरेक्टर उरिखिंबम प्रेमजित खानोंगचुप पुकै लांगै के चेयरमैन पुयाम चौरजित ग्रुप लीडर फुरित साबम इवेटोम्पी रुद्रा ओली अमदी उशम जुगेश्वरना प्रेसिडेंट मेंबर ओइना सरुक याखी लाकदौरिबा अगस्त की टांग कुनगतरु कुनगतरेता लाटी फिनलैंड पांथोकदौरिबा आयरनमैन 70.3 वर्ल्ड चैंपियनशिप ता मणिपुर की मैतै मचा अनीना इंडिया रिप्रेजेंट तौदुना सरुक यागदौरी मखोय अनी अदुदी इम्फाल की कोंगबान बाजार दगी लाइक्रम जॉय कुमार की मचानुपा विजेन कुमार लाइक्रम अमदी नहारुप मखापात दगी साइकोम तोंबगी मचानुपा साइकोम विश्वजित मखोय अनी मणिपुर दा लैदुना ट्रेनिंग तौबदा खुदोंग चादबा सिंग मायोकनबा दगी पुनेदा लैबा मिनी ऑरेंज स्पोर्ट्स एकेडमी दा मखोय अनी चाही अमा ट्रेनिंग तौरखी हारी अमरोमदा बिष्णुपुर डिस्ट्रिक्ट की टोंगान टोंगान मफम क्यादगी लाकपा नुपी क्याना एसपी ऑफिस गेट शोलोनसिन बगल लोइनना लंबी थचिंदुना बिष्णुपुर एसपी रोनी मयंगबम चटखिबा यारोय हाइना मियामना खोंजंग चंगसिनखी मियामगी खोंजंग अदुबु फाथनबा रोनी मसा थोरक्तुना सरकार की ऑर्डर नि हाइना इमा इबेल सिंह दा हाइजरबा मतुंग चटखी मखाताना बिष्णुपुर एसपी रोनी मयंगबम 7th MR कमांडेंट ऑफिसर ओइना ट्रांसफर तौखिबबु यानिंगदबा फोंदोक्तुना टिडेम लंबीदा लाकपा गाड़ी अचत अवोक सिंह टिडेम लंबी की बिष्णुपुर चिंगदोंग क्वाकसिफाई लमदाई लमखाई नाचौ लमखाई फुबला अमदी सुनु सिफाइदा लंबी थिंगजिंदुना खोंजंग चंगसिनखी अरोइबदा मरोइबा पाव मोहन पिजरी कुकीजो MLA तरा था से कुनगमापन द फमगदौरिबा असेंबली की मिफम यावैदौरी थासी की कुनगमापन द पांथोकदौरिबा मणिपुर लेजिस्लेटिव असेंबली की मिफम असी रूल की वांगद पांथोकदबा मिफम अमा ओइरगनी हाइना के मेघाचंद्रना हाइख्रे पोस्को केस चेनबा मियोय मसागी मयुमदगी फादुना पुथोख्रबा मतुंग नोंमैना कापुना हालमले कुंबीदगी खगेबम संजोय सिंह एलाइस अथोय एलाइस पांबई RPF न सीबगी चेराग पिखिबनी मणिपुर लेजिस्लेटिव असेंबली की बिजनेस एडवाइजरी कमेटी अमदी पब्लिक अकाउंट्स कमेटी की मिफम पांथोखरे डेंगी नमरम ओइदना मियोय अमा लाइकनबा ngamdana लेखिद्रे मियोय चनीगा तरागा मंगाना लाइटन असिगी अनाबा मायोकनरी हाइरी टोरबुंग बंगला की मैतई खुल सिंह दा लेहोबा युम सिंह दगी जिंगा फक्पा लाकपा कुकी सिंह मफम अदबु मार्क सेलिबा सिक्योरिटी फोर्स के कांगबुना फानबा तानबदगी माइकई सलाई खंगदना चेनख्रे हरी मणिपुर ह्यूमन राइट्स कमीशन MHRC की चेयरपर्सन लुचिंगबा टीमना इम्फाल ईस्ट की सजुआ जेल की डिटेंशन सेंटर लेरिबा म्यांमारीस इनमेट सिंह की फिबम हक्थेंगना येंगसिनख्रे अखोय अमता ओइना पुनसिंदुना शांति लेना हानगुम हिंगमिनसी हाइबा वाखलोन थमदुना ngasi numidang kanglagi nungchup thongda maira katuna thongnikre
amadi commando amadi Assam Rifles ki apunba kangbuna chathakiba operation da nongmai nipan maru kuntraga nipan amadi bom taraga nithoi fagat pangamkhri matang asida MAMI TV ki prime time news loizari mideng tabiri pa pumnamakpu amuka hani krumzari